Kuki miyamgi mathakta sathariba khongjang asigi matangda Leingakna Wari Sanasi Haina Kourakkhiba du Foothills Naga Coordination Committee Fncc na Yakhidre Fncc na kuki miyamgi mathakta sathariba khongjang asigi matangda haukiba tang 13 Manipur Leingakki Joint Secretary Home Dr. Maingbam Betona Fncc gi convener amasung Secretary da ngasi ayuk pung 12 taba matamda Mantri Pukri da leiba Manipur Secretariat ki South Block ta Wari sanana ba aiba serol thaduna khangan ki Hairi Baserola Duki Pakumoina Fncc Secretary Rovin Kavuina Manipur Leingakki Commissioner Home Dangasi Pishin Ki Baserola Man Hai Leingakki Maikedi Wari Sanana Bakhangal Kiba Adugi Matangda Joint Tribe Ki Council Amasung Executive Singer Kumna Khanaraba Matungda Leingakka Wari Sanadabagi Perebasi Lobani Masigi Marui Bamaram Kara Hairagadi Mamang Sahigi August Tang Nipanda Kujek Pina Kiba Point Hungi Memorandum of Understanding MOU Adu Manipur Leingakna Ikai Kumna Bangamdre Haibasini Loina Hokiba Tang Tarama Toima Sungtarani Toida Ireng Naga Village the Tokiba Pamdam Tongdok Aduda Mapungin Senariba KNF P UPFK Carter Thangboy Kip Gan Fabgi Mahut Victim Ehoraba Singa Wari Sanasi Haina Kourakkhiba Simaram Sade Ladiba Piba Masida Leingakna Kuki Amasung Lona Yadaba Militant Singasigi Maikai the Leptuna Makogi Mahut Sinaba Honabagi Mami Tai Karigumba Wari Sanasi Hairabadi Tongdok Aduda Senaba Maraleba Mioy Sing Hana Faga the Bane KNFP UPFK Carter Singna Hokiba Tang Tarani Toida Ireng Nagagi Kunza Singda Aki Akang Pirambadu Criminal Gi Thong Oiba Maramna IPC Gi Toan Section Singi Makhada Sairak Pipam Thokpani Masi Pumnamak Leingakna Khanglabasu Matik Saba Legal Action Amatangasi Forward Local Late 3 Hojik Oiriba Pibam Singasi Kumna Yenglaba Matungda Amadi Rule of Law Mapung Phana Sanhandriba Fauba Amasung Maraleba Singi Matakta Action Lokatriba Faubadi Wari Sanabasi the Saru Yaba Gamloi Hainasu FNCC Gi Serolasina Leingakki from the Kangan Ki